ꯄꯨꯝꯅꯃꯛ ꯁꯥꯕꯁꯦ ꯄꯥꯝꯕ. Hi ꯃꯌꯥꯝ, ꯃꯧꯍꯨꯝ ꯃꯨꯛꯕꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯖꯔꯛꯀꯗꯣꯏꯁꯤꯅ ꯄꯥꯟ ꯏꯔꯣꯟꯕ, ꯑꯗꯩ ꯀꯥꯡꯍꯧ, ꯉꯥ ꯑꯌꯥꯏꯕ ꯈꯔ ꯀꯣꯟꯅꯕꯒ. ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯖꯕꯅꯤ ꯉꯁꯤꯗꯤ. ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ. ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ. ꯊꯥꯡꯗꯣꯛꯈ꯭ꯔꯁꯤ ꯅꯥꯀꯟꯗ. ꯏꯁꯤꯡ ꯑꯝꯇ ꯊꯛꯈꯤ. ꯉꯥ ꯑꯌꯥꯏꯕꯁꯦ ꯁ꯭ꯋꯥꯏ ꯊꯝꯕ. ꯏꯟꯖꯥꯡ ꯍꯩꯇꯕ. ꯏꯟꯖꯥꯡ ꯃꯊꯛꯇ ꯑꯗꯨꯝ ꯍꯩꯖꯔꯛꯑꯒꯦ. ꯍꯩꯇꯔꯛꯑꯣ ꯐꯖꯅ. ꯆꯣꯔꯣ. ꯑꯁ ꯑꯩꯗꯤ ꯃꯇꯥꯏ ꯊꯪꯕ ꯏꯟꯖꯥꯡꯁꯦ. ꯎꯗꯕ. ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ. ꯏꯔꯣꯝꯕ. ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ. ꯀꯨꯏꯔꯦꯗ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯗꯕ. ꯊꯥꯡꯖꯤꯡ ꯃꯇꯝꯅꯤꯅ ꯊꯥꯡꯖꯤꯡ ꯌꯥꯎꯗꯕ ꯌꯥꯗꯦ. ꯑꯗꯨ ꯊꯥꯡꯖꯤꯡ ꯈꯔ ꯇꯣꯏꯔꯦ ꯍꯟꯗꯛꯇꯤ. ꯁꯤꯡꯖꯨ ꯇꯧꯔꯦ ꯊꯥꯡꯖꯤꯡ. ꯊꯥꯡꯖꯤꯡꯁꯦ ꯍꯥꯎꯋꯦꯕ. ꯊꯥꯡꯖꯤꯡ ꯌꯥꯎꯕꯅ ꯏꯔꯣꯝꯕ ꯃꯥꯜꯂꯦ. ꯍꯥꯎꯋꯦꯍꯦ. ꯃꯣꯔꯣꯛꯁꯦ ꯇꯧꯔꯦ. ꯆꯩꯇꯝ ꯌꯦꯡꯉꯣꯏꯗꯤ ꯃꯣꯔꯣꯛ ꯍꯥꯟꯅ ꯌꯦꯡꯉꯛꯑꯅꯤ. ꯃꯣꯔꯣꯛ ꯈꯔ ꯆꯥꯒꯟꯗꯕꯩ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯁꯥꯕꯁꯦ ꯄꯥꯝꯕ. ꯅꯨꯡꯊꯤꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯅꯕꯗ ꯃꯣꯔꯣꯛ ꯁꯥꯍꯜꯂꯣꯏꯁꯦ ꯃꯣꯏ ꯁꯥꯍꯟꯁꯦ ꯄꯤꯔꯒ ꯇꯥꯗꯣꯏꯅꯦ ꯑꯩꯗꯤ. ꯇꯨꯃꯤꯟꯅ ꯍꯥꯞꯆꯟꯕ ꯌꯥꯎꯔꯤꯅꯦ. ꯃꯥꯡꯕꯗ ꯅꯪ. ꯌꯥꯎꯔꯤꯅꯦ ꯇꯨꯃꯤꯟ ꯍꯥꯞꯆꯟꯕ. ꯉꯥꯁꯨ ꯎꯀꯥꯕꯤ. ꯍꯥꯎꯗꯣꯏꯖꯥꯠꯅꯤꯉꯣ. ꯃꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯊꯈ꯭ꯔꯦ. ꯏꯔꯣꯝꯕꯒꯗꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ. ꯆꯥꯅꯩꯕ. ꯊꯥꯡꯖꯤꯡ ꯇꯨꯞꯄꯗ ꯄꯨꯡ ꯑꯃ ꯐꯝꯕ ꯉꯝꯃꯤꯕ ꯃꯤ. ꯑꯩ ꯃꯀꯣꯛ ꯆꯥꯕ ꯍꯩꯇꯦ. ꯑꯉꯥꯡꯉꯩꯁꯦ. ꯏꯁꯤꯡ ꯊꯛꯀꯦ. ꯅꯨꯡ ꯂꯩꯔꯨꯕꯗꯒꯤ ꯏꯁꯤꯡꯗꯤ ꯐꯖꯅ ꯊꯛꯑꯦ ꯍꯥꯏꯕ. ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡ ꯂꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ. ꯐꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯐꯗꯤ ꯄꯨꯔꯛꯇ꯭ꯔꯕꯣ. ꯆꯥꯛ ꯄꯨꯕ ꯉꯝꯗꯦꯀꯣ. ꯉꯥꯔꯤ ꯃꯔꯨꯁꯨ ꯊꯤꯟꯒꯦ ꯇꯧꯋꯦ. ꯅꯨꯡ ꯐꯥꯎ ꯄꯨꯕ ꯉꯝꯃꯦ. ꯀꯥꯡꯍꯧꯁꯦ ꯕꯣꯔꯤꯒ ꯑꯂꯨꯒꯅꯤ ꯍꯥꯎꯋꯦ. ꯃꯥꯏꯔꯦꯟ ꯃꯇꯣꯟꯒ. ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯀꯥꯡꯍꯧ ꯌꯥꯝ ꯍꯥꯎꯋꯦ. ꯍꯥꯟꯅꯒ ꯆꯥꯔꯝꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯩꯗꯤ. ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯍꯩꯇꯕꯁꯨ ꯂꯣꯏ ꯍꯩꯔꯦ. ꯏꯟꯖꯥꯡ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯉꯦ. ꯁꯤꯗꯒꯤ ꯂꯩꯁꯥꯖꯕꯤ ꯑꯩꯈꯣꯏꯅꯤ. ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯗꯕ. ꯃꯤꯅꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯝ ꯍꯥꯏ ꯆꯍꯤꯒ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯩ ꯇꯧꯔꯦ. ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯛꯀꯦ. ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ. ꯏꯕꯨꯗꯤ ꯏꯀꯥꯏꯗꯕ. ꯌꯥꯝ ꯅꯣꯛꯅꯩꯌꯦꯕ. ꯉꯥ ꯆꯥꯕ ꯈꯔ ꯆꯦꯛꯁꯤꯟꯗ ꯌꯥꯗꯦ.
ꯃꯔꯨ ꯌꯥꯝ ꯄꯟꯒꯜꯂꯦ ꯃꯣꯏꯁꯦ ꯉꯥꯔꯤ ꯃꯔꯨ ꯄꯟꯕꯗ ꯗꯥꯛꯇꯔ ꯌꯥꯎꯔꯤꯅꯦ 하고 진짜 하고요. 하면되네. ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯞꯆꯔꯛꯀꯦ. ꯃꯆꯤꯟ ꯃꯅꯥꯎꯕꯨꯗꯤ ꯍꯥꯏꯔꯝꯃꯗꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥꯒꯤ ꯃꯔꯤ ꯅꯨꯄꯤꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯨꯄꯥ 3 ꯅꯨꯄꯤ 1 ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ. ꯑꯩꯈꯣꯏꯒꯤꯅ ꯑꯁꯣꯝꯒꯤ ꯑꯌꯨꯛꯂꯣꯝꯒꯤꯅ ꯏꯆꯤꯟ ꯏꯅꯥꯎ 3 ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯅꯨꯄꯥꯅ ꯌꯥꯏꯃ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯊꯛꯇ ꯏꯆꯦ ꯑꯃ ꯂꯩ. ꯏꯕꯨꯡ ꯑꯃꯒ ꯏꯆꯦ ꯑꯃꯒ ꯑꯩꯅ ꯏꯇꯣꯟ ꯃꯌꯥꯝꯅ ꯇꯣꯟꯕꯤ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯁꯦ ꯐꯖꯅ ꯍꯥꯏꯗꯦꯅ ꯍꯥꯏꯈꯤꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯦ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯂꯩꯇꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯃꯪꯒꯦ ꯃꯈꯣꯡ ꯍꯥꯏꯅꯁꯨ ꯈꯪꯅꯩ. 그럼하게 너무 까워요. 아니, 아이고 되게 까워. 나 하니 들어있어 나오게. 아자. 어떤 또 먼저 하는 게. ꯇꯤꯜꯍꯧ ꯃꯨꯛꯇ ꯀꯥꯏꯔꯦ. ꯈꯦꯆꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯦꯕꯗꯣ ꯌꯥꯎꯈ꯭ꯔꯕꯅꯦ ꯚꯤꯗꯤꯑꯣꯗ. ꯁꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈ꯭ꯔꯕꯅꯦ. ꯌꯥꯝ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯕ. ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯗꯤ ꯌꯦꯡꯕꯤꯌꯣ. 이치도 나오고 아이기나 아니 아주 아이나 한 ꯃꯧꯅ ꯇꯣꯝꯕꯤ. 마음대나 tombi ꯑꯩꯅ ꯀꯩꯅꯣ ꯇꯣꯝꯕꯤ ꯑꯗꯨꯒ ꯃꯧꯗꯅ 한
ꯑꯩꯒꯤꯗꯕꯨꯗꯤ ꯌꯥꯏ ꯃꯈꯜꯁꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ 5ꯅꯦ ꯅꯨꯄꯤ 4 ꯅꯨꯄꯥ ꯑꯃꯇꯪ only 1 piece ꯅꯨꯄꯥꯁꯦ ꯅꯨꯄꯥ ꯃꯅꯨꯡꯗ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯣꯏꯅꯁꯨ ꯑꯔꯥꯎꯖꯕ ꯁꯤꯗꯅ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯅꯪ ꯅꯨꯄꯤ ꯇꯥꯡꯕ ꯌꯨꯝꯗ ꯅꯨꯄꯥ ꯌꯥꯝ ꯇꯥꯡꯕ ꯑꯗꯨ ꯆꯥꯕꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦ ꯌꯨꯝꯗ ꯌꯥꯎꯖꯗ꯭ꯔꯁꯨ ꯁꯤꯗꯕꯨꯗꯤ ꯂꯣꯏ ꯌꯥꯎꯔꯦꯅ ꯑꯗꯣ ꯁꯤꯗ ꯅꯨꯄꯥ ꯈꯨꯌꯥꯝ ꯑꯃꯅ ꯁꯤꯗ ꯃꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯛꯄꯗꯀꯣ ꯍꯧꯖꯤꯛ ꯂꯩꯕꯅ ꯅꯨꯄꯥ 3 ꯑꯣꯏꯔꯝꯅꯦ 3 ꯁꯨꯔꯕ ꯇꯨꯡꯒ ꯇꯔꯨꯛ ꯁꯨꯔꯝꯃꯅꯤ ꯗꯔꯖꯟ ꯐꯥꯒꯝꯃꯅꯤ ꯗꯔꯖꯟꯗꯣ ꯍꯦꯜꯂꯦ ꯇꯨꯡ 3 ꯃꯣꯏ ꯅꯨꯄꯥ 3 ꯅꯨꯄꯥ 3 ꯅꯨꯄꯤ 3 ꯑꯩ ꯈꯨꯍꯥꯏꯗꯣ ꯗꯔꯖꯟ ꯑꯃ ꯐꯥꯒꯝꯃꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯕꯤꯛ ꯐꯦꯃꯤꯂꯤꯅꯤ 13 ꯗꯔꯖꯟꯗꯒꯤ ꯍꯦꯜꯂꯕꯅꯦ ꯍꯦꯟꯗꯤ ꯄꯥꯊꯣꯛꯑꯕꯅꯦ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯆꯥꯅ ꯆꯥꯛꯇꯤ ꯑꯣꯏꯑꯦꯕ ꯂꯩꯃꯤꯟꯅꯔꯦ ꯃꯃꯥꯡꯗ ꯉꯥ ꯃꯔꯨ ꯄꯜꯂꯨꯕꯗ ꯑꯩꯁꯦ ꯉꯥꯁꯦ ꯈꯔ ꯀꯤꯌꯦ ꯑꯁ ꯑꯗꯨ ꯈꯨꯉꯥꯗꯨꯗꯤ ꯑꯩꯒꯤꯅ ꯄꯟꯒꯦ ꯇꯧꯔꯒ ꯑꯩꯅ ꯄꯜꯍꯟꯗꯕ ꯃꯦꯖꯤꯛ ꯇꯧꯁꯟꯕ ꯀꯥꯏꯅ ꯃꯦꯖꯤꯛ ꯇꯧꯁꯟꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯟꯗꯕ ꯇꯥꯔꯦ ꯄꯟꯒꯟꯗꯕ ꯉꯥ ꯆꯥꯕꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯅꯍꯥꯟꯒꯩꯗꯤ ꯃꯀꯣꯛꯁꯦ ꯌꯥꯝ ꯍꯥꯎ ꯆꯥꯕꯅꯦ ꯉꯁꯤ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ ꯑꯝꯗ ꯌꯥꯝꯃꯟꯕꯩꯔ ꯀꯩꯅꯣ ꯑꯣꯛꯄꯕꯨ ꯑꯣꯛꯑꯦ ꯀꯝꯁꯤꯟꯈ꯭ꯔꯣ ꯊꯥꯡꯖꯤꯡꯁꯦ ꯅꯣꯏ ꯇꯨꯞꯄ ꯃꯥꯜꯂꯦ ꯍꯩꯁꯦ ꯍꯥꯎꯈ꯭ꯔꯦ ꯏꯁꯤꯡꯅ ꯃꯍꯥꯎꯔꯦ ꯏꯁꯤꯡ ꯀꯟꯅ ꯍꯧꯒꯠꯂꯛꯏ ꯍꯧꯖꯤꯛ ꯅꯥꯔꯝꯗꯥꯏꯒꯤꯅꯦ ꯌꯥꯝꯅ ꯍꯧꯕ ꯄꯨꯂꯞ ꯅꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯅꯥꯔꯦꯅ ꯑꯩꯈꯣꯏ ꯅꯥꯔꯗꯤ ꯐꯖꯗꯣꯏꯅꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯏ ꯅꯥꯕ ꯌꯥꯗꯦ ꯂꯣꯛ ꯊꯨꯡꯉꯤꯕꯅꯤꯀꯣ ꯌꯥꯝ ꯅꯥꯍꯦ ꯍꯥꯏꯗꯣ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯡ ꯂꯣꯛ ꯊꯨꯡꯉꯤꯕꯗꯩ ꯀꯟꯅ ꯈꯣꯡꯉꯦ ꯑꯩ ꯑꯩꯅ ꯂꯥꯁ ꯆꯥꯅꯤꯒ ꯇꯥꯎꯔꯦ ꯍꯥꯁꯜꯂꯦ ꯁꯤꯒꯗꯤ ꯁꯥꯏ ꯊꯝꯃꯁꯦ ꯑꯩꯁꯦ ꯄꯨꯡꯀꯟꯗ ꯈꯟꯗꯣꯛꯑꯦ ꯍꯥꯏꯔꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯔꯨ ꯆꯥꯕꯗ ꯄꯦꯠꯆꯕ ꯃꯄꯥꯡ ꯆꯥꯗꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑ ꯐꯗꯤꯒꯣꯝ ꯈꯟꯗꯣꯔꯛꯀꯅꯤ ꯐꯗꯤꯒꯣꯝ ꯈꯟꯇꯣꯛꯏꯅꯦ ꯏꯔꯣꯟꯕꯗꯕꯨ ꯈꯟꯗꯣꯛ ꯉꯝꯕꯅꯦ ꯍꯧꯖꯤꯛ ꯀꯨꯞꯅ ꯍꯧꯖꯔꯒ ꯁꯣꯏꯔ ꯇꯣꯠꯈꯥꯏꯔꯗꯨꯕꯨ ꯂꯣꯏ ꯈꯟꯗꯣꯔꯛꯀꯗꯣꯏꯅꯤ ꯆꯥꯁꯜꯂꯣ ꯁꯤꯠ ꯅꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ